ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯔꯥ ꯍꯧꯖꯤꯛꯁꯨ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯝꯅꯥ ꯄꯣꯛꯄꯤ ꯑꯃꯗꯤ ꯃꯣꯡꯖꯝ ꯈꯨꯜ ꯇꯝꯅ ꯀꯨꯝꯊꯔꯛꯈꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯈ꯭ꯔꯦ꯫ ꯀꯣꯃꯤꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯉꯁꯤꯁꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝ 16 ꯍꯦꯟꯕꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯇꯣꯔꯕꯨꯡ ꯁꯕꯟ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯨꯅ ꯂꯩꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯁꯛꯇꯤꯃꯥꯟ ꯒꯥꯔꯤ 2 ꯃꯩ ꯊꯥꯔꯝꯂꯤ꯫ ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯇꯦꯡꯊꯥꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯆꯤꯇꯔꯟꯖꯟ ꯃꯩꯇꯩꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯁꯅꯔꯤꯁ, ꯁ꯭ꯇꯦꯠ ꯍꯣꯜꯗꯔꯁ ꯑꯃꯗꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯁꯔꯀꯥꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯥꯞꯁꯦꯁ ꯂꯩꯈꯤꯕꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯒꯤꯗꯃꯛ ꯁꯔꯀꯥꯔꯗ ꯇꯥꯏꯅꯕꯤꯌꯨ, ꯖꯥꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯥꯏꯁꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯅ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ 2023ꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛꯄ ꯁꯦꯟꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯇꯧꯔꯤ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯝꯗ ꯀꯟꯐꯥꯏꯟ ꯇꯧꯅꯅꯕ ꯊꯕꯛ ꯀꯟꯅ ꯂꯧꯈꯠꯂꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯨꯀꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯅꯅꯕ ꯃꯤꯁꯅꯔꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯕꯨ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯒꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯑꯃꯒꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯑꯦꯒꯦꯟꯁꯇ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ, ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯒꯦ? ꯗꯦꯜꯂꯤꯗ, ꯃꯤꯖꯣꯔꯥꯝꯗ, ꯒꯨꯋꯥꯍꯥꯇꯤꯗ ꯆꯦꯜꯂꯒ ꯂꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯅꯣ? ꯃꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯤꯁꯅꯔꯤ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯄꯣꯔꯛꯑꯒ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯁꯦꯇꯜ ꯇꯧꯕ ꯃꯐꯝꯗ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ, ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯂꯝꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯔꯦꯗꯒꯤ ꯊꯣꯛꯂꯛꯄꯁꯤ ꯏꯪꯅ ꯐꯖꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯇꯤꯝ ꯑꯃ ꯁꯦꯝꯃꯒ ꯆꯠꯂꯒ ꯃꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯄꯣꯔꯛꯑꯒ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯜꯂꯥꯡꯒ ꯊꯝꯕ, ꯃꯄꯥꯟꯗ ꯂꯩꯍꯟꯕ, ꯃꯤꯖꯣꯔꯥꯝꯗ ꯂꯩꯍꯜꯂꯤ ꯍꯥꯏꯕ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯣꯅꯔꯦꯕꯜ MLA ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯁꯤ ꯍꯣꯠꯅꯔꯦꯅ ꯇꯧꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯁꯤꯗ ꯄꯣꯔꯛꯑꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯅꯔꯤꯁ, ꯁ꯭ꯇꯦꯠ ꯍꯣꯜꯗꯔꯁ ꯑꯃꯗꯤ CSOꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ MLA 10 ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ fondokhi. Why not? Why not? They are a part of our family. You see, Manipur is a very, unique state. We're small, but we're having 34, 35 recognized tribes, including Kukis. We're all brother and sister. We're very, very, unfortunate and sad about the incident which has taken place. Now I'm appealing to all the people of the state. Just let us try to
bring back the normalcy and then let us try to live together. No, we are sending many missionaries through government, through civil societies to talk each other and to bring together. Ngasigi Thormadura Minister T.S. Bisarjina Thormapoiki, Minister Emilis Amadi, Manipur Sakar Amadi Police ki mathak thongba officer kaya su Thormadura Saruyaki, Lunina Apunmagi Oiba anti-terrorism plates ama Minister Oiduna. Lominaki Amadi, Siri Bal Mukunda Deba Government Music College ki artist na lebang ningwe isayani kudol tamki. Ngarang numidang pung tarama thoi makhairum taba matamda hangang police station gi manung sanba thamna pokpi amadi mongjam gi mamang thangba singthaktagi kuki oigani haina singnaba khulai paiba mioi singa kumtharakpa ubadagi mafam adrangak seliba commando gi kangmuna nomai round kaya kaptuna kuki khulai paiba sing adu tan khre haidi mafam adugi khunja singna mami tv da phongdor khibagi matung inadi thamna pokpi ga tainaba mongjam maning khulgi singkhongda nongna maite gi yum khara khundadun lei Numit Kaini gi mamangda khul adu tamna singtaktagi nomai kapthar khibagi thodok thorakpadagi khunja singmi painaba pungnaduna khunja nupa singna punsinna mamang hapta dagi khul adu bungak senbagi thabak chetaduna lakhi ngarang numidang singtaktagi torch light kapdaga miyoi kaya setpa khunja sing ubadagi khul adu bungak leba commando gi kangbuda khunja singa paupi khi lonena khunja singa kangsi khingduna khulgi miyam ko thokhi nongai matung pung baroga minute tararom tarpu matamda singthaktagi nomai ron khara kaptharpadagi commando gi kangmuna su nomai kaptuna singdagi kumthar khiba kuki oigani haina singnaba khulai pabe sing adu tan khibani hari thodok adu thokhraba matung matam ikal kanadana AR gi ahenba forcing suma fam adu sang silapaga lonena hojik khul adu ngakpagi thabak sateri hari Government of India amadi Government of Manipur gi mafam da tongan badabi sing tanduna kokumi gi lising makhada ngasi su tampaki mafam tara taruk hembada miyamna khongjing chen sinba leptri ngasi fam ki wakan mi fam liba mafam singda kokumi gi thomi singa miyamga watana duna makhas tharkadaba khongjang gi matang na su khanang ne ki wakan mi fam sing aduda Manipur gi apun magi saktam kaiba yaroi long live Manipur Bharat Sarkar ga sugi agreement handok piu aikhoi santi pami su tawnariba lalhwana su tawnariba lalhwana misam da attack torokpa security force na tumina leiba yaning de habina singba kholau kaya lauki Uripo Gopalji Lerak Machina Funkiba Wakami from other Yariba, Mui Amana Fondrapada, Suda Leriba Kukila Lovasina, Lojing Loya de Leriba Mite, Tawama from Sinda, Kotarapasi, Haksina Lawi, Manipur Langana Hosi Pavada Makogi Matakta, Sugi ground rule to guy by Exxon Log de Basi, Labactibani, Mitop Namapu Yaro from Sing Fondoki. Ramadiki Sangapa, Kuki, Lalawasina, I could Manipur, Anituga, Tugainaba, Manipusida, Draki. Makul chanan honor pasingasi yaning ka betuna makul mayokta ito di tanga si pamjabani Loitang kuno lamnong ahum phangmada phangkhiba wakam ni pham aduda yariba nupi amana phongdorapada kangluf ki lan asina maike sunda su akiba kaya pokli thangnaba singda leiba khulai paiba mioi kaya na sa sin phakhiba nomai kablutuna siraga leiba kaya yawri Matam amada hekta landarakpa yabagi akibalai maramasna ahinba security force thajilaktuna irang asi loisinninaba lengakiting silakli Manipuri of Septem Kaiba Habasi, Mamang Gaibi, Adigi, Manipur Tongan by administration Tambayar, Ani Tamayatana, Manu Palamasi Tamanite, the Mituna Longi Poe Bayaro, Shimasu point the Hapter, the show the labor cookie militants Matak the Excelogodamni, she's happy you, the show was Yandoki Rokochupang Pandre, the cookie militants in Chiwarak Biro, they rule to Gaiba cookie Sarak Piu, cookie Emilatara assembly dagi disqualified Togadabani Habasi. Koki emile tara sina tauriba yang mi se karino haiba adu machi moi qualify to hon view aduga Manipur NRC chana lu khari the koki militant sing na highway da lu to bada central proxy na jeng do lai tho iba sima jeng lai ba ya biranu the national highway protection force matok to hon view lu lanjen na report praja sing hani mafam sing lai ba jana ba simbi ga da ba The Welfare Club Moirangkom Sogai Jam Lerang Sindana Moirangkom the Suwakan from Sataki
Oripok Sinam Lekai Singamai Tongkong Amadi Nong Saba Club Nasinuna, Kwakaitela Hino Konembida, Maike Adungi Nupi Webisina, Wakam from Satakiba Luna, Kolau Singlau Ki, Nong Saba Club Nasinuna, Kwakaitela Hino Konembida Sataki Wakat Kongjang Aduda, Saruya Kibi Mera Pabigi, Mihut Amanasu, Haujik Oriba, Watoga Singamatanga, Wafam Kasuponoki. Jadi kuki laluba singa wegi metai kata sing oli basi aku sudah yang ninte yang tu pada saka nama si yang nama kuki ro haji makoi di lepa lete su thama thamna kari moi na khoi gi lai attempt tawri na yum mai thari haji yum mai thagi ta badi phare amu hanji ni santi loraga thagi sing de karai le join haji sine ba ya po be angang lai tamde haji lai ni haikraba angang society de si de ne san banga da ni covid 19 na mo ma khale adik matai da haji amo Sigi Iran sina mo buat ki matam dadi sala pola tau nai anyhow buat ka nama tau ki ba sala asing masing do langwi sala tu puthok piro haujiki leba kan view sini emile tarana mizoram na siang ga yang khai ke do ri ge ba yang khai amani ka tini ma khon tare ate ke do ri ge ba Thokliba irang asina maram orega paliba lengang asina internet thingjin khibadagi mapalamgi companies sing the internet ki khuthang da thabak toriba lamdam asigi na haw iba sing thabak tatpa phawa yawri haidi wafam asing asi major khulda leiba press club ta pawmi singa unabada all Manipur remote working professional gi spokesperson Moirang Them Sudakarna phonokibani mahakna haiki internet thingjiliba asi social media singda pamdawa post kaya thagalakani haibagini haiba khangi adubu internet ki khuthang da thabak tawjariba singi khanbiraga internet thingjinbagi mohta social media site asibo block tobiu Manipur lengakta mapal tangdana mapalamgi company singda thabak tawraga yum puribani numitara mangani thabak lepana maram oraga thabak lauthorpa fawa yawnari masida natana lamdam asida internet to na thingjinmana maram oraga Manipur dagi lakpa IT professional da leriba haithoi sing thoreba na ha sing asigi thabak tawjige habada thabak phangloidabagi maram chawna leri karigumba internet asina maram oraga thabak asi lauthorpa tarabadi Manipur lengangna karamba thorang lokhatpigani hiramasiga mari lenana home gi chief secretary amadi commissioner da haukiba megi tarik tarama panda ayiba serolam supisin khibaleri adubu laibak thibadi thabak tadi onthok prektri haidi Akoina government ki ikul akoi government na tabi government ki akoina government na akoi pirak tawa internet si kai yam ta pi da no habi maram sa khoi khanje maram ki kai no kani social media ta koi ki ha sing na post takala pa ma ma to me am thingna na ba ta pirak ko ben to ben ha ba khanje adubu koi ki government ki jo expert yam lei IT professional ki ba adegi technical da yam equation for ba yam lei hai ba sing na sina koi ki Nasagi social media se ko block to bayai adegi akoi ki public VPN ju akoi ki internet service providers ni thing bayai sigi hai ba technical line thing asi akoi yang sin bira kan da akoi ki thabak sujari ba chinau thing ki khanbi raga nasagi internet service phang bi da kadona kai da bra haina kuna point number 2 da thumjaban Nisaga sagun narambadagi nisadagi lapthok pangamdraba amadi lapthok hananaba relief camp ta leriba miyosing makhoina hek phatriba phawba United Rehabilitation Center URC Manipurna lemlaying lagani wafam asing asi major khulda leiba press club ta pangthokpa pangmisinga unaba amada center sigi president Maisnam Puspa Kantana phondokhibani mahakna makha taraduna hai Tholiba irang asina maram orega lekai da leriba nisa saba amadi relief camp sinda leriba nisaga sagun naba sing nisa phonungtaba amadi maman wang khalakpana saba ngamna naba honabada awaba orakpa sathok sasinda khudong thiba nanglakpa kaya sing asidagi kan hongna naba lekai club CSO amadi imungi miyosina United Rehabilitation Center URC Manipur amadi nangnaba sinda pau pibiyo haiki New game the leramba nisa ga sabun ko singudi URC na mani therapy ko matambo ko lying and we sa ko biseri na masi placement sigi pan tanjal user ko puduk sebani makha tar ko na ji lekai da ana chara ga lebo nisa chari ba singsi nisa se phangna bo na bada bai ko sa se tamala ko magi phangda gi scarcity leramba aduna mafhum amadi amada sakko matam se da awa usura ko aduga nisasi sai ba mi singsinadi changwa ya jaga ni masle changwa ni haibedi adu me wa ko do ke ta khanda de samse do digi unofficial orga su rana se ma gi su kita nisaka mari ni no ne na ko pauta je
ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯊꯣꯛꯇꯅꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯖꯒꯥꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯕꯤꯔꯒꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯤꯡꯗꯨ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏ ꯌꯨआꯔꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯟꯅꯖꯔꯒ ꯂꯥꯏꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦꯅ ꯇꯧꯖꯕꯅꯤ. ngasi malam ge tai mafam sinda pangthokna bagum Manipur Network of People MNP Plus na su sinduna ya school hiru han balai kai da leba MNP Plus ke office ta pangthokri spread love and solidarity to build stronger community haiba theme da pangthokhiba tharma dugi saruk ama oina Manipur Network of People MNP Plus ki maikai dagi hawjik HIV AIDS ka sagun dana leriba singi mafam da pungning wakhalgi oiba thona pikre hari Kanglum Masel gi marakta amana amabu ngakmin aduna Manipur kaiba yadi ekhoi ima amatigi masani haiba wakhalonda amata oina khunda laita minana bahona si haina All Manipur Democratic Women Association amdwagi secretary ayekpam asabla debina haikri ngasi Manipur Press Club ta pangthokhiba pawgi mifam amada asabla debina haikibada hawkhiba megi tang ahumda hawrkhiba kangluki irangna Manipurda khundamina riba kanglum singi marakta thoganingdaba thawdok asina maram oiduna laikhidraba thawai sing asopan nangkhraba sing amadi mayumakai mai thadok pikhraba singbu tumna mai thadok khraba singi mafamda All Manipur Democratic Association amdwagi maikai digi awabada saru yajari hawjing maikai kayadagi singsep tharliba asibu aikhoina lanthingminarasi haiki Hujik oiriba kamupi irang asi athuba matamda loisinbiduna tangdu laitaba ingtappa Manipur ama oihanaba honabiu haiduna appeal tawjari masida natana ikhoigi relief camp singda lairiba ahansing masagi laina leijabasing mironbi nupising aikhoigi maning kumliba nupisingbu tonganba haksilgi khudongchaba du supinabiu hadana sida natana shu aikhoigi nomagi shuraga sariba sinni mayam ama shu leiri makhoina sudra gadi kamai tawgadagi haiba makhoigi awaba sibukba makhoigi tonganba sinpham ama sinmiduna senthok lainaba hotnahanbiu haida ngarang nungthil pung ohumlom taba matamda torbung saban mamang lekaida khulai matik sana paiba suda leiba kuki khulai paiba sing oigani haina singnaba singna yumga samnanaba garage amada khamduna thamba Shaktiman gari ani mai tharamragi tumna sakri thodog adu thole haibagi paw hek phangmragi khula adu ngak seliba kamandogi kambu sangsinuna mai sakpa hornaba yum adugi Thodog adu thole haibagi paw phangbaga khula adu ngak seliba kamandogi kangbu sangsinbadagi mai sakpa hornaba yum adudi kanmang nangkhri nakala maromda CRPF amadi Assam Rifles ki kangmuna ngak seliba mafam aduda nahan nungthil sukuki khulai paiba singa yum kharasu mai thakhiba laikhre hari Thasigi ahumdagi thokiba kangki oiba irangna maram orega Surachanpur district ki manung sanba khumuja mamaitai lekai gi yum sing aduda namna khundariba kuki singna mai thaba amadi thogaibagi thabak satharakpadagi mafam adra leiba ngamdaduna khunja sing lanjena khraba matung habjik su mafam adugi kuki singa mai thakre amadi thogai khraba yum singda lehoba potchai sing luttabagi thabak sathari hari Pawasina hai thasigi tarani thoidagi Surachanpur khundariba kuki singna lanjena khraba maitai khul singda sangduna lehoba potchai sing luttoduna gari mapota haptana puba amadi JCB amadi excavator sing sinaduna yum saramli mafam sing temthoktuna lamgi lausinbagi thabak chathari hari adum oinamak mafam adu ngak sinura leriba Central Force sing amadi district administration gi maikaidagi thawng adu chatharpa matamda karigumba athingba amata pibibasu laiti hari Committee on Protection and Restoration of Affected Villages by the Ethnic Conflict under Khundrapam A Sina Sinduna Public Meeting ama Pukhau Ahluf Community Hall ngasi pangthokri mifam aduda megi tang tarada Pukhau Dolai Thabi Hills Range ta su chene ribaku ki militant singa Assam Rifles ka kamnabada soktuna leikhidraba West Bengal lagi AR gi personnel slow round metarama panda laikanaba ngamdana leikhidaba adubu nungaitaba phongdokpagalena minute ani 2 minute leptuna awa phongdokhi maikai adongi Miyoi Sakayana Saruyaki Mifam Aduda Saruyaki Pukhau Ahluptagi Okram Ningol Binarani na Faikibada
Hauzik awaba kaya mayok nariba maikay asomda ahinba forcing thambiraga hanagi punsida amuk hanjinanabagi mayamgi mateng pangbiyo hairli. Mateng pangibasida akoina ahenba post thamani ahenba post thambiraga akoina hanagi punsida amuk hanjanabagi damakta akoina mayamna mateng pangbiyu khungang lekai da leiba khungang lekai bukan biyu singya akoigi lojing maya da leiba akoise ositabani makoina tasena akoigi mitai gi oiba ising ipa impudi akoigi हानिगी थौना लुजेन कनाइ जखरे इसा इसागी थौना इरेंजेन फुदोको मतम बोइरे अदुना होजिग होजिग मसीमा हौखिबा तांग अहुमदगी हरगा मसीमा तांग कुन योखसरा बाफापुजिदा अखोइ सीदा करम कोनि कयाम कोनि हिंबा हमदोरिबनो रिलीफ कैम्प दा लेगिबा जिंजिदि मयामना मतें पांगिरे कुइ साबा थको पांगे अदुगा अखोइनि युमगी नुंगिगे लेगिबा अखोइ सानिङाइ थंगाइ लेरते अखोइदि कनाना मतें पांगिगे दोरिबनो अदु अथुबा मतमदा अखोइगी तंगु लेदाना हिंनबगी दमक्ता लेकाइ खुंगो मसिदा लेगिबा अखोइगी नुपि सिंसिजु अखोइगी लेकाइ मणिपुरगी काजिन कुया थुंगा मितै वाइबा ग्रुप सिंगे अखोइगी मितैगी ओइबा अखोइगी लाइसं कया मै थारबा अखोइ मदौ करम हजि फाइदा तुमिना खामग्रा लेबा मंगदगे Mifamadu social worker Okram Sarasandana Haikibada, Nongju Pantayor Panamaram Orga relief camps sing the Lanjin and Lady Sing, Mayum Makai Sing, Maitado Pikraba Singbo, Hanagi Punsida, Hanjan and Biduna, Government Akanaba meeting Sangbu, Amadi, Susan Bakuki militant Singbo, Suchanabagi Matam Sandopiganu, then Sinbu, Amadi Parks and Operation Tobu, Amadi Prajaga, Cookie militant singer, Lantinariba state government, Amadi central government, Atuba Matamda, Lucinabo, Nabu Haiki. Asi se koi na pukau alup pukau apun bagi ba koi lanjin badagi yun da kran jila gale ho mayam sigi apun ba protest mi puma ma koi panguk jawani masigi marui ba maram de ekoi hojik se koi ki kungdang sai da lai ba ayam maran nomi sinning ak tani masi lanjin na dana koi ki kenos da mari mata sing mari dan ra to to ba jaga adi rele kem da lai ba mayam sing si koi no sing su bagi hor ko maram na lo sing bi thau to maram na masi ma do kram na tin ba ya ga ge ha bi government na madu sing na bagi maru ko pandam ni aduga hojik masi ki hajina na ba ya na bagi mong chidi ki underground ekoi hojik suspension operation to mai ba ko underground sing ki makhoi ki matata ekoi india ki paramilitary force na kari ko mong am ta ki operation sa ta bangam da ba maru mo ka bangam da ba masina makhoi bu laksan bangam dre makhoi jeng kem da tambangam dre ekoi na la zen university makhoi na ekoi attack to bugi ni maru maduna hai ba ku ki underground sing ki ekoi su agreement si extend to bugi no masi lepiu adu ko makhoi matata operation to bugi ga ekoi ki barza sing ga adaga ku ki underground sing si ka la teng ni ba se masi lotion ba government na thuma to simbiu Housing Lamda Masida Toliba Irang, a Siga Mailena Tongan political administration, Amathanaba Central Langakta, Tan Liba Cookie, Emilatara, Tribal Singi, Apunwa Body, Amaoina, Handakta Nona, Semkiba, Indigenous Tribal Leaders Forum, Cookie in P, Manipur, Jomi Council, Mar in Pui, Amadi Ate Civil Society Singi, Apunba Mipam Ama, Mizoram the Pangok Kibagaluna, Hosiko Riba Irang, a Sigmatanga, Manipur Langaka, Makalamatagi Wadi, Sananaba, Warib Lori Heidi. Mizoram da pangtok khiba mifam aduda tongan warip kaya silaw khibagalunina Mizoram gi chief minister da su memorandum ama pisinkhre hairi lamdam asida khangawdana thokliba unkhatnabagi thodok asi khwaidagi laibak thibani asigumba thodok asi amuk hana thoktanaba santi leina nungsi chanana hingminanaba tingkhau rakwang sakpikarong Manipur Nagaland Miam Amadi Assam gi yaifana gi dama isori mafam da thoni jabagi tharma pangthokre hairi cherola duna hai dharmana mangjin tharabadi ing tapa amadi sakhatpa purei Manipur da leriba jati khudimak jati adugi dharma amadi sana kanglon leribani dharma khudimak ki athoiba panamdi ngakpi haiba minung sisawba amadi aikhoi maseng marakta nung sisanana hingminaba aduni aikhoi khudimak dharma gi sana kanglon ngangminasi sauningba leriba su tungda lakadaba mirol singidama khalaga khoi khalin kha thanandana nung sisanana hingminasi haina su appeal taroli Hojik lamdam asida thokliba kangluf anigi irangda mayum maikai mai tharuk pikraba amadi mama mapa animak leikhidaba mahiroi singbo sagolban tayil kolom leikai da leiba kindergarten Montessori school na lemna mahi tamlagani lauthokri Paumi Singh unaba amada school adugi principal cum director Dr. L Dhaneswarna haikibada
irang asina maram orega thawai taboi hinglabadi haina lanjenakhiba mama mapana masa singi mahai masing tamhanana ba hona bada awawa kaya mayong nagadoriba asibu yenglaga khongthang asi lokhatpani angang singi oina mega april gada angang singi oina mega april gadi free ni makha tabada mawong yenglaga tuition fees tangkai khak longnaba amadi admission fee longnaba khanari aduga school asigi satra singi marakta irang asina maram oduna mayum maikai maisa khiba yarabadi session asigi oina free oigani khata na irang asina sokhalaba mama pana thengnaram gadaba sel thungi awabadu kharada oibasu mateng pangboina van vara su tangkai khakta oina logani haina phongdorakhi haukiba me ahumdagi thorakhiba kanglup anigi irangda mayum kaya mai tumna thadok pikraba misimina kaya thokraba tungdasu Bisnupur district ki Churachandpur ga tainaba mitai khun singda kokila lobani singnaba singna satharak pa pamdaba thong sing thengnaba gedama koki khul singa thangnaba da leiba mitai khul singi naha kaya na ahing tumdana araiba license gan khara paidana masa masagi khul sing amadi yum sing ngak senbagi thabak sing sathari Communist Party of India Kumbi Council na thadrupa serol amana hai athuba matamda Churachandpur ga tainariba mitai khun sing torbum bangla saiton hayai kona singba mai thadna mangan khri hauji su torbung bangla saiton nganu kon amadi hauktak tampak khunauda kokila lawa singa miyamda akiba piba leptri masiyang biraga makhoigi maina sakraba yum sing adu sengatpa ngamnanaba hairiba mafam sing asida permanent paramilitary natraga state police ki outpost sing thaminanaba hairli numitara tareni helaklaba fabai irang asi laksinba ngamdaba amadi paramilitary natraga state police ki outpost sing hangbida basi kumbi CPI council na kana yangda phungroli aroba maroba paw amung hana Tongan ba administration talibai emulatora hausisu sakar sida mokhogi sengja pamadum leri haina si minister in birena phongdokri thamna pokpi amadi mongjam khul tamna kumthar khiba kuki khulai pa sing commando amadi khunja sing nomai kaplaga tan khri Kokomi gilising makharanga sisu tampaki mafam tarataru hemda miyamna khonging jengsin bagaluna lau kaya lau khri Torbung saban mamang lekai da khulai matik sana paiba sudaleba kuki khulai paiba sing oigani haina singnaba singna saktiman gari ani mai tharamli amadi pokhau ahalu community hall da miyam gi mi pham pang ko khri mahausa gi punsida hanjalan bio haina miyam na lengakta engka khri Nasigidamuk tadi MAMI TV News matang sila sinjari miyang tabir punumpu amukah na kurum jadi.